Ngasigi oiba latest update khara thamsaki Mateiga video calling Touduna Hakchanggi Kayat kya Uthoklamba Nupi ma KCP PWG unification warak watem duna matung Touduna ba Kangleipak haidi January ba Meeoi edu lupta sangdarakadabani amadi serak pirakani haina KCP PWG MC unification gi PRO singkai nganbana thadrok pasirwan amada khangalakli Hawutik yamna kana viral chaliba Noida sector 143 scam gi matangda New TV gi office ta yamna kumna khada nainangai timing da masak khangdaba Meeoi ani laktuna office mamangda CSI hilamduna threaten tawromle haidi journalist sing da pawba threaten tawrabadi victim sing da di kari oiramgani makhoi ase araiba oigadawribra haina uhang hanglakli thawdok asigi matangda New TV gi anchor oiriba Mirasna thongna phana phongdokhre madudi parja miyamdagi suptuna asigba phattabo thabuk tawriba sing asi makhatana miyamda expose tawkigani haina mahakna phongdokli Koki maru mayam ama so tauri NIA mawa laude haidi marudi fazana marang kairi Tangaki Tauburet ama oirega mafam sinba tungna zatpangam daba haibasi Kori suni haina Honorable MP Oda Angomsa Bimot Akoizamna Pongdokre MD Nawas Kairang Mayarikai Hatpada Sinaba Arambay Tengkongi Meeoi Sing exam pinari punishment oina capital punishment natraga life imprisonment pigadabani pangan kaya hatpa phuba pharaga ransom tanba pangangi gari kaya maithaba business item kaya lutto wasina singba kaya asi kaya kuina khangduna laikho haibano minority pangan singbu discrimination tawriba pangan singi religion da singnariba prophet Muhammad pu atamnana singnariba maiteli pungi lusingba promote kumba Meeoi Sing free hand thadolibasi government 7 ward ngairibra haina pangan tem PT Manipur government Hangli Sawombung kabui kunjaugi yum amagi maningda miyama tarena kabui itin inau singna lamdai 80 unit tienda pau pibirakpadagi itin inau singna yenemsta pukachare kanagumada masak maming khangbiba yauragadi yenemsta lakpiu haidi